Manipur Legislative Assembly Speaker Su oiriba Yaiskul AC MLA Th Satyabrata Pham Thadokpa Yaroi Haina Yaiskul AC masing yamlaba Meeyamna Wakat Khongchat ama Chatkhre Khongjang adu changsinnabagi damak Yaiskul Assembly constituency ki tongan ba mafamdagi lakpa masing yamlaba Meeyamna Brahmapur Bagapati Laikai da leiba Youth Athletic Star Union ki ground punki Aduga mafam adudagi Yaiskul AC MLA Pham Thadokpa Yaroi Haina yauna tongan ba kholau kiya lauduna MLA Th Satyabrata gi yum pauba lakhi aduga MLA ga hakthengna unaduna Pham Thadokpiganu Haina taksinki Meeyamna taliba demand sing adu taraba matungda MLA Th Satyabrata na hai Lebak asikidamak singthaningai oiba thabak khara tauge khana Meeyamgi mihut oina chongthorakhibane lamdam asida leiriba micham amadi Phamnaiba pumnamakna lebak ke interest ta thabak tawbagi matam oide lamdam asigi hauzik oirakliba fibam asida pukning ani longduna leithopagi matam nate pumnamakna lebak ki oiba wakhalona mang tharaga thabak tawnaba honaminasi lamdam asigi miyam ase lana sina maram oiraga kham thengna ware haibase lengak nasu khangba changi hainasu mahakna makatana phongdokhi ngasi lengbi leba mayang pham dain haijening mase lebak sigi seba tawning ma mo na thoboni na misam bu oiro nadraga mihut bu oiro nadraga pham pai bi riba kana misu oiro lebak ki interest ta pungning seng na thamoi seng na thabo to tangai phado matam oire hojiki matam si pungning ani long ba sina phagadra khanbe matam nate iseng seng na lebak si kandaw ya de lebak ki ke makha taw daw ya de hai wakhlon da thau to hanjeningi adra ai hai balaite ngasi lengbi lebe CSL sing maru mapang sing ahlaman sing marakta supunama amadi akhoi ga laimineba mihut sing mayam punama amato ina chungchen ga thau to mathau tai lewang na su yamna wara matam sida ai mot yamna makhan makhai piningde tawda bu lebak si ware haibasi madi ngasi panbi ba sarkar ne khangbi ba mathau tai haidana ai thamjening Khongjang aduda saruk yakhibi laimayum nonibala kaubi nupi amana hai MLA Th Satyabrata na Pham Thadokpa Assembly constituency ase mapi mapa leitaba ACMA ohelama yaroi jiribamda kugi khulai paiba singna chathakiba thawung sing aduda chenaba khudingmak fagatuna logi matung inna cherak pigedabane thodok adu aikhoida thoklakloi hainingai leite haiki khoi Pham Thadokpa Yaroi akhoi mayam ki apamagi matung ina sarsu adum tung koina inbiba akhoi mayam ga tanaraga adum tung koina thabak tongminaba pami tasengna hairagadi mapi mapa leitraba kendra mu oiraga kanagi mafamda akhoina changaga wakat charugani wakat pham leitraba mapi mapa leitraba khunai habdo oibachu pamjade adu sargi Pham Thadokpa che akhoi tasengna hairagadi pamjade bihar pa thuba matamda puthokpiduna dandi pibiyo nungaijade jiri gi thodok to aigi da thoide haiba leite magi da thoide haiba leite punamak Sana angamba thak to hona biraga kolongi thaba kolom no hona biu akoi pendabagi sargi mafamda wakat chabalak pane habani ngasi gi numisida